ꯃꯥꯡꯁꯤꯜꯂꯛꯄ ꯌꯥꯅ ꯂꯩꯔꯨꯔꯕ ꯍꯣꯀꯤ ꯃꯁꯥꯟꯅ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯗ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯨꯝꯕ ꯀꯌꯥ ꯊꯣꯛꯂꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯍꯣꯀꯤ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯃꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯒ꯭ꯌꯥꯅꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯁꯦꯀꯦꯟꯗ ꯌꯨꯅꯥꯀꯣ ꯀꯞ 2025 ꯁ꯭ꯇꯦꯠ ꯂꯦꯚꯦꯜ 9A ꯁꯥꯏꯠ ꯃꯦꯟꯁ ꯑꯣꯄꯟ ꯍꯣꯀꯤ ꯇꯣꯔꯅꯥꯃꯦꯟꯠ ꯍꯧꯗꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯅꯨꯡꯗ ꯂꯩꯕ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁꯇ ꯆꯠꯊꯒꯗꯕ ꯍꯣꯀꯤ ꯇꯣꯔꯅꯥꯃꯦꯟꯠ ꯑꯗꯨꯗ ꯇꯤꯝ 8ꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔ ꯍꯣꯀꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯔꯅꯥꯃꯦꯟꯠ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯒ꯭ꯌꯥꯅꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯣꯀꯤ ꯃꯁꯥꯟꯅ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯃꯥꯡꯁꯤꯜꯂꯛꯄ ꯌꯥꯅ ꯂꯩꯔꯨꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯍꯣꯀꯤ ꯃꯁꯥꯟꯅ ꯑꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯥꯟꯅꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯁꯥꯟꯅ ꯑꯁꯤ ꯁꯥꯟꯅꯕ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕꯁꯨ ꯏꯪ ꯀꯨꯝꯖꯥ 2008ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯀꯤꯌꯣ ꯑꯣꯂꯤꯝꯄꯤꯛꯇ ꯑꯣꯂꯦꯝꯄꯤꯌꯟ ꯑꯣꯏꯕ ꯉꯝꯈꯤ꯫ ꯃꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄꯅꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯅꯗꯤ ꯃꯁꯥꯟꯅ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯁꯥꯟꯅ ꯑꯁꯤꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯈꯔ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯔꯤ ꯍꯥꯏꯔꯗꯨꯅ ꯃꯁꯥꯟꯅ ꯑꯁꯤ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯗ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯨꯝꯕ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯃꯁꯥꯟꯅ ꯑꯁꯤ ꯁꯥꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯈꯤ꯫